National Highway the Free Movement Lehanaba Kotu ne demand Tauringagi Serekta, Kotu Medical Team Haina Tharaga Taurupa Gari Ama, U Purambadagi Fagat Kre. Impal Dimapur Lambi National Highway da Kangpopi Fauraga Akiba Laitana Chatpa Yadana Ladingeda, National Amasung State Highway Singda Ayat Upon Laitana Chatpa Yahanava, Committee on Tribal Unity, Kotu na demand Tauringeda, Kangpopi the Port Pushelakpa, Amadi, Kotu Medical Team Hai na Tharaga, U Purambadagi Fagat Kre Hari. Tongan Bapaugi Likun Sing na Hari, Kotu Medical Team Tharaga Kangpopi Tam na Lakpa, Scorpio Gari Amada, U Amadi Biar Yau na Potlam Kaya Puramadagi, Namdilong Village Volunteer Sing na Fagat Pangam Kre. Paugi Likun Amagi Matung in Scorpio Gari Adu Kangpopi Tam na Ngarang Ayu Haigalakpada, Namdilongi Volunteer Sing na Khamduna Sek Taurubada, U Biar Amadi, Yam the Sexin na Yomba Spray Amasu Yauramba Thing Kibani. Olam Sing adu manghal labatung da Scorpio driver adu wakal taminarga halan kre hari. Amarom da security na ngak senduna Kangpopi yaw na tongan mamafam sing da pinanaba sing pudunu lagpa truck sing Chawang Kining da Kunja sing da chathin kidre hari. Amarom dana Kangpopi district Phauraga chatliba national amasung interstate highway sing da ayat apan yaw dana pochai puthok pusin tauba yahalu hai na taksiladuna makhoi gi demand adu thabak ta onthok nanaba pung nifu nipani matam thakre. Masida karigumba thabak ta onthoruk trabadi khongjang jangsil lagni hai na kihan khre. Manipur da kumja lising aniga kolumdoi gi mega ahum dagi hauraduna thorokiba irang amasung masigi matung tarakpada naga amasung kuki gi marakta chatharakiba irang sing asina national highway da mitai amasung naga furuk ki miyoi singna Kangpopi district Phauraga chatpa yadabadagi masi miyam aki akhang leitana chathananaba matam kayadagi lengak ta demand tawduna lakle. India lengak na kayarak honarabasu mai pakpa ngamdana lairingai ki serk sida Committee on Tribal Unity Kotu na on Khatlaga Kangpopi District Tam na Chatliba National Amasung State Highway Sing Miyam da Ayat Apan Yaw da na Chatpa Yahandrabadi Kuki Sing na Democratic Oiba Khongjang Sing Saksil Lagini Hai na Central Amasung State Laingak Tapung Nifunipan ng Matam Thadano Kihan Kre. Masigi warebasi thangja numita Kotu gi Administrative Office ta pangthokpa Kangpopi gi Civil Society Organization sing gi apunba mifam na laukibani. Kotu gi pung nifunipan gi ultimatum asi June 28 ki ahing nung yaidagi paaba haukiba ka loinana masigi manungda makhoi gi demand asi laingak na thabak to onthok tuna pochai puba gari sing hidak langthak sing lalon itegi potlam sing puba gari sing amasung Micham Singh Chathok Chasin Tauba Yahandrabadi Democratic Oiba Khongjangda Jangsilagani Hairi. Tha ama hena lambi asida pochai purakpada ayat apan thogalakpa asina senmitlon ga mari lainaba thabak thauram singda amasung miyam gi puksak lambi da chauna akai ba thohali masina Kangpopi da leiba miyoi miyam da hena awa ba mayok na hali. Kayara Hajara Fauda Lenga Namausa Pibam the Laghan Bangam than Lady Mifam Maduda Sarugia Kiba Kotu Amasung CSO Sing Demandi Manipur Lengak na Center Gatana Gamari Lenava Security Agency Singna Lo Nayada Wamawong da Hangdok Leva Sekpo Sing Asi Pung Nifunipan Manung the Lauktok Davani Masigi Manung the Lauktok Tabatarabadi Kuki Furup na Laukat Pam Tok Patabak Sing Laukat Lagani Hari. Masida Thorokpa Apapata gi Punamaki Texak Punamak Manipur Lengak na Amsung Mari Lenabo authorities sing na Pugodavani Hai na Paladuna Center Amasung State na Kudak the Laukat Pam Tok Patabak Sing Laukat Pinanaba Taksilakli. Manipur gi Irang Mari Lenana NPF ki Maikay digi Wafam Karafong Dorkli. Naga People's Front NPF na Union Home Minister Amit Shah ga unakibagi matang da Congress na India da chatnariba party system asi khangdaba oina utle hai na paladuna hojik phawbada oirakliba phibamgi matangda NPF ki oiba wafam sing NPF Manipur State Unit ki President hanagi Minister Awangbo Nimai na phongdorakli thangmaiban tarungda leiba NPF ki office ta ngarang nungthin paumi singa unabada Awangbo Nimai na hai NPF asi kumja lising amagazama palhumpu humdoida leipak asi awang nongpok lamdamda khwaidagi ihan hanna sem khiba political party ni aduga India gi oina ani suba khwaidagi liraba political party ni
NPF की प्रेसिडेंट नेफ्यू रियो अमदी सीनियर लीडर खरना यूनियन मिनिस्टर अमित शाह गा उनखीवा अदु थोकलेबा क्राइसिस असिगा मरी लेनना उनबनी हाइबा वाफम थमलदुना अवांगबौ निमाइन हाई पॉलिटिकल पार्टी की लीडर ना लेबाक असिदा थोकलेबा सीरियस इशू की मतंगदा प्राइम मिनिस्टर ओइरसु होम मिनिस्टर ओइरगसु उनबा अमदी यामना मरु ओइना लौबना मरम ओइरदुना पार्टी ना हक्चिन लौबदु उट्पा याबा पार्टी की मथौ तौजबनी लैलोन वाइफे की मे की तरह हम दोइदे थोकीबा मी तरु हाटकीबा की केस यूनियन होम मिनिस्ट्री की मखादा लैबा NIA दा सिनखरे केस असी यामना खोंजेल यांगना लोइसिनबिननबा NPF प्रेसिडेंट नेफ्यू रियो नागालैंड की डिप्टी चीफ मिनिस्टर अमदी NPF मणिपुर स्टेट यूनिट की प्रेसिडेंट अमा ओइना महक मसामक यावरगा यूनियन होम मिनिस्टर अमित शाह उनदुना तक्सिलुबनी हाइबा वाफम अवांगबौ निमाइना पाउमिसिंगदा फोंदोखी अवांगबौ निमाइना हाई मणिपुर दा अमदी अवांग नोंगपोक लमदमदा असिगुम थौदोक वाथोक मयाम लैरिबा असि अतेनबा मतंगी मनुंगदा जस्टिस अमदी शांति पुरकनबसु यूनियन होम मिनिस्टर अमित शाह दा तक्सिनखी हौकीबा सही सोक लिसिंगनी गा निपानदा कुकी कोलाई पाइबा ग्रुप सिंगा गवर्नमेंट का सस्पेंशन ऑफ ऑपरेशन सु साइन तौनखी हाइबा वाफम थमलदुना करंबा मतमदा आर्मी ना कुकी मिलिटेंट सिंगी मथक्ता ऑपरेशन चथखिबनो अमदी करंबा ऑपरेशन नो सस्पेंड तौनखिबसिना हाइना अवांगबौ निमाइना हंखी मफम खुदिंगमक्ता डिजिग्नेटेड कैम्प सिंग थमखी अमसुंग सुगी डिजिग्नेटेड कैम्प सिंगदगी क्राइम मयाम अमा थोरकपगी रिकॉर्ड लई हाइबा वाफम थमलदुना सु साइन तौनरमद्रबदी ngasi थोकलिबा थौदोक असि थोकलम लोइदबनी हाइबा वाफम अवांगबौ निमाइना पाउमिसिंगदा फोंदोखी कुकी तरामरी थादोखिबा अमदी मदुगी मांगोइनना नेफ्यू रियो ना थमखिबा वाफमगी मतंगदा पलदुना अवांगबौ निमाइन हाई नागाना डिटेन तौरबा मियोई तरामरी सोकपा यादे टेक्ता कायदना थादोउ मखोइगी मराल लैते हाइना नेफ्यू रियो ना हाइखिबदी पार्टी लीडर अमा ओइना हाइबनी अमदी नागालैंड की चीफ मिनिस्टर अमा ओइना हाइबा नते मखोई तरामरी अदु थादोकलगा फंगद्रिबा मियोई तरुक अदु फंगनबा थीरगा सीना फंगलबसु हिंगना फंगलबसु फंगलबा मतुंगदा जस्टिस पुरकनबा होनबना चुंगनी मखा ताना इरांग तौगुमसी हाइना नेफ्यू रियोना अपील तौबनी हाइबर वाफमसु थमखी मैतै अमद कुकी की मरकता थोकपा इरांग की मतंगदा पलदुना माहकना हाई सस्पेंशन ऑफ ऑपरेशन सु साइन तौनरमद्रबदी अंडरग्राउंड दा मखोइना प्रोजेक्ट तौरमद्रबदी अमदी डिजिग्नेटेड कैम्प मयाम अमा हांगदोकलमद्रबदी मैतै कुकी की इरांग सुंगथोक थोकलमलोय हौजिकते नागा अमसुंग कुकी की मरकता इरांग अमुक थोकले हाइबा वाफम थमलदुना कुकी फुरुक की मियोई तरामरी थादोकपा मतमदा KNFP की स्पोक्सपर्सन अरुण किपगेन नागा की मियोई तरुक अदु मखोइना फाबनी हाइरे अमदी कुकीजो काउंसिल नसु मखोइना मियोई तरुक अदु हाटपनी हाइना एडमिट तौदुना मखोइना लांजरे हाइरे हाइबा वाफम अवांगबौ निमाइना फोंदोखी मियोई तरुक फारगा हाटपा अदुबु सोइख्रे हाइबा याब्रा हाइना हंगलदुना मखोइगी मथक्ता मतिक चाबा चैराक पीगदबनी हाइखी NPF ना मणिपुर दा शांति पुरुकनबा होनरग्लिबसिंग मियामना खंगी NPF ना इरांग पामदे मी हाटपा यादे मरा लेतबा मियोइसिंग डिटेन तौबा यादे हाइबसी NPF की फिरेबनी अमदे फिरेब असिगी मखादा पॉलिटिकल पार्टी अमा ओइना तौफम थोकसिंग तौननबा होनरी हाइबा वाफम अवांगबौ निमाइना पाउमिसिंगदा फोंदोखी ngasi thokliba thodok wathok mayam asi congress na makhoigi matamda tungmangi yenglaga tobiram labadi thoklam loidabani haibo wafam su thamkibuga loinana party amabu hunduna miyam bulan lamjing bagi mahutta amadi miyam gi emotion da sanabagi mahutta achumba adudi chummi haina chap manana haimin nabana manipur da shanti purukpa ngamgani amadi afaba manipur oihanba ngamgani haiki responsible political party oirabadi India da chatnariba party system bu khanglaga wangang ba phai haina su mahangna phongdokhi Kukizo council na la le haina haijagadabani TNL tangkhul naga long Kuki singna naga singbu kacha naga haibu wahai sizna duna ikai ba pikhiba dugidamakta la le haijagadabadi haina working committee tangkhul naga long TNL na phongdorukle Tangkhul Nagalong na thadorok pa cherol amana hairi
Liangmai naga nupa taruk pharaga hatkhiba aduga mari leinana Kukizo Council na lauthorkhiba wafam adu chaukhtlaba khunai rol asida yamna ningba kainingai oiba wafamni Megi tarahumdoida lailon wifi khundagi phakhiba naga nupa taruk adu tamthina hatkhiba aduga mari leinana Kukizo Council na masana maral yaza baga loinana lan khre haijaba makhoi gi lichat adu yabu ngamloi Kukizo Council ki chairman Henlian Thanglet na kacha naga haibo wahai siznakhiba adu mingchat thiningai oiba amasung naga singbu sahunna na hotna ba thawongni maramasina KZC na wahi adugi damakta thinthadana amasung condition amata yaudana Manipur ge naga singda lale haina haijagadabani Naga miyoi taruk adu phaba amasung hatpadugi teksak makhoina yazabaga loinana mihat adu kuki singna chathabani haiba masana press conference ta lauthokrabanina Manipur lengakna makhoigi mathakta karigidamukta laukhatpham thokpa thabak laukhat loidoribano haina hanglakli Tamthiraba hingsagi thaudok aduda chenariba miyoi sing phagadabani makhoibu book tawgadabani loinana law court ta trial chathagadabani makhoina tawkhiba aduga chanaba chairak phangpham thui Kuki group singna chathariba suspension of operation su asi khudakta lauthokadabani amasung naga misam taruk phaba amasung hatpada chenaba KNFP gi kadar sing phagadabani Kukizo Council ki official sing pharga trial chathagadabani kumja lising anika kunmari gi December 19 da Manipur lengak na laite haina official oiba cherol thokhiba aduda Kukizo Council asi laite haina phongdokhibani maramasina KZC bu thingnanaba khudakta thabak laukhatnanaba lengakna thabak laukhat piu haina phongdorokli Mitai singna masagi khungang singda hanjanana honabada Kuki singna pamdri Dolai thabigi lanjena ruroba maitai singna masagi khunda amuk hanna hanjanbada kunda lita hananaba laibagna thabuk laukhalakpagi mayokta Kuki singna cycle da khongjang changsin khre Kuki NB cycle gi makhada Kuki singna Manipur lainga ki thausil adugi mayokta akan makhongjang changsin khibani Makhoigi ayaba yaudana natraga nakan anina yanaba ama leitana chatharakpa thausil adu yaba ngamloi hairaduna ngarangi khongjang adu changsin khibani hairi laingak na lokhalakpa khongthangi mahutta nakan anina yanaba ama laklaba tungda khun thadoktuna lanjena ruraba mioi sing adu khunda leita hannanaba thabak sing laingak na lokhatkadabani hairi ana kanan nainadana khunda leita hannanaba khongthang sing lokhalakpa tarabadi maduna thajanadaba helhanbaga loinana tungkoina ingna chikna leiba phibamda hanjalhanbada chauna akaiba thogangani Khongjang changsileba singna no peace no resettlement we want justice amasung justice before peace haiba wahi sing asi iba placard sing paiki loinana laingak na nakan namatagi oina lokhalakpa khongthang adu yaba ngamloi haina phongdorokli panbi abadi India laingak amasung Manipur laingak na Manipur da santi thamnana bathabak kanna lokhalakpagi saruk ama oina Chorchanpur district katainaba Bishnupur district ki khun kharagi mayumda laiba phangdana lanjena duna laiba sing masa masagi khunda hanjinduna lairurabada bom amadi nongmai kapsilakpaga loinana trong laubi dadi bom kapsilaktuna sahi nauriba angang ani laikhidrabasu yaukrabani haina phongdokli lainga ki oja singna masa masagi asoiba adudi khangjadre MLA Rajen lainga ki oja singna masa masagi asoiba adudi khangjadre Thabak kaningdriba mathau ningthina tawningdabagi asoibasing adu hana semdokpa mathau tai haina lamsang assembly constituency ki MLA Sorokhaibam Rajen na phongdokre wafamasi bosem kosem amadi CVSE na loba sahi asiki class 10 amadi 12 exam da mai paklak laba Imphal West ki awang khunau gi mahairoi amadi sanabagi lamda national amadi international gi thakta mana lawruk laba Khun asigi sanaroi sing ok tuna pukning thaugatpagi thauramda phongdokhibani Ibudau Puthiba awang khunu development committee na sinduna khun asida leiba ibudau Puthibagi laibungda pangthokhiba thauram aduda MLA Rajen na hai lainga ki mahisang sing na sothariba asi infrastructure ward pagi damakta natte laingak ta punama tainaba chumloi Oja sing na mana pamjaba mafamda posting thananaba wanom thaunom liba asi chumlibra natraga la libra haina hangladuna mahakna hai
Education Department khak natana lenga ki employee kaya tolop tangkhai sarga mitop ta thabak kahanba yaudaba nate. Mahiroi singi mama mapa oiba singna masa singbo lanai mai sang singda tamhannanaba honabada thengnariba awaba kaya asi yenglaga lenga ki mai sang sing asi he na mapung mari fahanba tangai fade hainasu mahakna phongdokhi. Mahakna hai Lebaga si Prime Minister Narendra Modi na hodok liba anauba mahi masing tambagi kanglon National Education Policy NEP soklising ani kun asi mapung pha na chana handuna mahiroi singbo mahi khakta tambi bagi mahuta mana sana gadaba ma sin sing takpi tambi ba ma mathau tai tungi yumbi oigadoriba hogalak liba mahiroi singbo achumba lambi da ningthi na makhong sombi ba ngambagi wakhal angang singi mama mapa oiba sing amasung oza sing da chelhaningi hai na paladuna lainga ki thabak khaktana thabak nate mai masing tamba loibaga isa gi sanaba senthok leiba sinpham pangduna isa itomta senthok pagi thabak atopa sing busu thabuk piba ngamba mioi amamam oina na hona minasi phibam asi laklaba matamda khunai asi senmit lon da chawkhat pa oigani hainasu mahakna makhata na phongdokhi Ngarangi thauram aduda mahiroi yauna sanaroi marfu ga humdoi achamba khudol singpi duna pukning thaugatkhi